ngasi video ja yamna nuai ba video ga oidune darkness ki transformation video oidune mi du dinga tang lei ulage ado chat pa ko pagi au se dum hapsarake ado ma hal lokhol dune ba ko ma je gari pokte hai du na khoi lokhol roga tau dune aduna yam yengbiu nuai ka ni horen ka tukan ma myo kini copy aina lai film ji ka sigi film ji da ne ade china ma ya ma ki ya ma kai gai no as haje si de chidega pubi de na tra ya ma phajaba mi lai oise lai me lokhol re adu duga kan hoi brother keno prema tong chalani adu duga first step hawrani ado ai je kapa hogadi dum mate dum kapa ke ai di thok ba phak ta ni hai di ai ne video shoot tong ni ko adu ni to mam yeng ji pani kha puli ba so ma maning ne fammi ngai he si gari ji tong ma ko मैम असी जो ट्रांसफॉर्मेशन फजम तौदोरे मैम ना ई ब्रदर नाव में की ट्रांसफॉर्मेशन तव मतम दा कमेंट मैम जों थोरे फार्मर लाइन में तौबिरो फार्मर लाइन में तौबिरो ब्रदर पुरेल तौबिरो मैम वी को स्टेशन नंबर लोगरे तो फोटो में कापे आम में को video ki hapar ke tong hadi ai kan jina te da kan iski re on ji kap ta Ang siang para ka. phone này này phải cho nên direct te lai ke ba Cái phone đấy gặp cái gì cả. Tao cái này. pure no ji mamai ye ni ga do lu de Mai đi về thì cái chạy. cũng sai sai Mà nó hàng gì? Cái nó mà hàng gì? Mà nó biết như mai đi. china ma ko chida ai tum ni na tra chida operation tau do ni ado operation ko lo pu ga tai du ga suma le ga ai khang mun chi de tang ma de de ada tau du ri ga se kari no ta ha lo ma ina nan ba Hoi facial tau de ada china ma tau ra si ga si gi ji ba da de sang da le ga operation tau na ni ro in den mi do adu ga ma le ada tau ra ga ye chi china ma pure kan na hojik hau re Light shit. So cái giờ bọn có play ngon đó. Cái giờ bọn tụi nó sẽ đi vào cinematic mấy gì. da kan iski sang ga ye ga ni Đây chỉ cái lens gì idea ang khalo rồi mà na. Nó thâu bọn tao lấy cái lens. len se thado ke tor mam ne ko len se yon thok ke tor mam ne Mai cũng gặp sự cái lens vô rồi đã sẽ lấy rồi. Đây nè. kai phoi no len se yon ni ti la Ini cái vậy nè, tôi không upgrade tàu game khăn rồi. Vẫn như này nè. Upgrade tàu rồi. 24/5 se am ti phai ma hom da 시기 아니네요 거 시가 홈 수준이네요 말이 수준이네요 담비nen기 아 그거기가 뭐 말이 수준기도네요 거기 네요 마 타사 아두나 맞던 거 짜는 그래 비디오지 아두나네 허지 그거 또 pure ni da kan sana utram do de
ꯅꯨꯡꯁꯤꯠꯁꯤ ꯆꯦꯟꯖ ꯇꯧꯋꯦꯅ ꯍꯥꯟꯅ ꯍꯥꯏꯔꯦ ꯃꯅꯨꯡꯗ ꯊꯣꯛꯄꯤꯔꯣ ꯌꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯥ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯆꯪꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯇꯧꯔꯒ ꯊꯣꯛꯂꯛꯄꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯁꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯂꯪꯉꯤꯅꯦ ꯑꯣꯔꯗꯔ ꯄꯤꯔꯒꯦ ꯄꯥꯏ ꯍꯥꯏꯕ ꯇꯥꯔꯒ ꯁꯤꯗ ꯂꯩꯕ ꯁꯦꯠꯁꯦ ꯃꯤꯗꯤꯌꯝꯅꯦꯕ ꯌꯥꯏ ꯁꯤ ꯌꯥꯏ ꯁꯨꯃꯥꯏꯅ ꯂꯤꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏ ꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ Sina kuina chatna natra. ꯍꯌꯦꯡ ꯈꯜꯂꯛꯑꯁꯨ ꯀꯥꯏꯅ ꯅꯣꯏꯔꯛꯄꯒꯤꯁꯨ ꯌꯥꯎꯅ ꯑꯗꯨꯝ ꯁꯤ ꯄꯣꯁ ꯇꯥꯔꯦ ꯇꯥꯔꯦ ꯍꯧꯔꯁꯤꯔ ꯑꯗꯨꯗꯤ ꯁꯤ ꯂꯣꯏ ꯅꯝꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯣꯔꯦꯟꯒꯤꯁꯨ ꯂꯥꯛꯀꯅꯤ ꯁꯤꯗ ꯒꯤꯐ ꯇꯧꯈ꯭ꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯩ ꯁꯦꯁꯟ ꯐꯖ ꯇꯧꯕ ꯁꯦꯁꯟ ꯆꯦꯟꯖ ꯇꯧꯔꯤꯅꯣꯉꯁꯥꯏ ꯂꯥꯛꯄ ꯂꯨꯛꯁ ꯊꯤ ꯆꯦꯟꯖ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯣꯛ ꯑꯗꯨꯝ ꯐꯖꯩ ꯁꯝ ꯐꯦꯁ ꯀꯩꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯐꯖꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯝꯕ ꯂꯣꯏꯔꯦ ꯅꯝꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯆꯥ Chini khitang wat adumaina. ꯆꯤꯅꯤ ꯊꯥꯛꯂꯛꯇꯕꯅꯦꯕ ꯆꯤꯅꯤ ꯇꯣꯉꯥꯟꯅ ꯄꯤꯔꯛꯏꯁꯦ ꯁꯤ ꯁꯦꯄꯔꯦꯠ Ai nabudi hape. ꯃꯥꯅ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯆꯥꯅꯕ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯕ꯭ꯔꯦ ꯕ꯭ꯔꯦꯟ ꯆꯤꯡꯊꯩ Hawe as mokti sai. ꯉꯥꯅꯨ ꯑꯃ ꯍꯥꯎꯋꯦ Cha thak tu kire. Saringai ꯃꯅꯥꯇꯣꯟꯒ ꯍꯨꯃꯥꯡ ꯀꯥꯏꯁꯤꯗꯤ ꯃꯥ ꯍꯨꯃꯥꯡ ꯑꯣꯔ ꯀꯥꯜꯂꯦꯃꯦꯕ ꯄꯨꯡ ꯆꯥꯛꯀꯠꯄꯤꯅꯦ ꯁꯤꯟ ꯇꯩꯊꯣꯛꯄ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯨꯔꯦꯟ ꯍꯣꯏ ꯑꯗꯩ ꯗꯥꯒꯅꯤꯁꯨ ꯄꯨꯟꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯑꯃꯨꯛ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯪꯉꯒ ꯀꯩꯅꯣ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯖꯤꯝ ꯅꯨꯡ ꯆꯠꯄ ꯈꯣꯠꯄ ꯌꯥꯔꯕ ꯑꯩꯁꯦ ꯊꯥ ꯑꯃ ꯅꯨꯃꯤꯠ 30ꯃꯨꯛ ꯈꯔ ꯍꯦꯟꯗꯧ ꯃꯥꯜꯂꯦꯕ ꯑꯩ ꯑꯣꯄꯔꯦꯁꯟ ꯊꯥ ꯐꯥꯔꯛꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯨ ꯎꯅꯕꯒꯤ ꯑꯃꯨꯛ ꯉꯥꯏ ꯂꯩꯔꯕ ꯑꯗꯨꯗ ꯃꯇꯝꯗꯣ ꯌꯥꯔꯗꯕꯅꯤꯅ ꯑꯩꯁꯦ ꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯦꯕ ꯄ꯭ꯂꯁ ꯕꯦꯇ꯭ꯔꯤꯁꯨ ꯂꯣꯏꯊꯣꯛꯈ꯭ꯔꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯒꯦꯅ ꯑꯩ ꯇꯧꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯇꯥꯔꯒꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯅꯥꯀꯟꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯨ ꯑꯣꯜ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯆꯦꯅꯦꯜꯁꯦ 16Kꯁꯨ ꯌꯧꯗꯣꯔꯦ 16K ꯍꯦꯛ ꯌꯧꯕꯒ ꯑꯩ ꯒꯤꯐ ꯑꯋꯦ ꯃꯆꯥ ꯑꯃꯁꯨ ꯇꯧꯖꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯕꯦꯛꯗꯣꯞꯅ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯆꯟ ꯕꯤꯀꯥꯗꯅꯦꯕꯀꯣ ꯑꯩ ꯁꯤ ꯁꯤꯁꯇꯦꯝ ꯑꯃ ꯊꯝꯃꯤꯁꯤꯅ ꯑꯃꯨꯛ ꯑꯩ ꯁꯤꯁꯇꯦꯝ ꯑꯃ ꯊꯝꯃꯤꯁꯤꯅ ꯑꯃꯨꯛ ꯁꯣꯝ ꯅꯥꯀꯟꯗ ꯑꯩ ꯅꯣꯡꯃ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯁ꯭ꯇꯨꯗꯤꯑꯣ ꯇꯨꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯑꯩꯒ ꯂꯥꯏꯠꯇꯣ ꯁꯦꯠ ꯑꯞ ꯇꯧꯕꯅꯦ ꯑꯩ ꯂꯥꯏꯠꯁꯨ ꯂꯣꯏꯅ ꯍꯨꯟꯗꯣꯛꯑꯝꯃꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯁꯤ